ꯃꯈꯥꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛꯅꯤ ꯁꯥꯁꯣꯟꯅꯤ ꯌꯥꯝꯅ ꯃꯔꯤꯛ ꯌꯥꯎꯗꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯔꯃꯤ ꯁꯨꯕ ꯂꯩꯉꯥꯛꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯍꯥꯠꯄꯗ ꯑꯩꯈꯣꯏꯗꯤ ꯂꯩꯔꯔꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯅꯣꯡꯃꯗꯤ ꯀꯔꯤꯒꯤ ꯃꯈꯣꯏꯗꯤ ꯄꯋꯥꯔꯁꯤꯒꯤ ꯈꯟꯕꯗ ꯂꯝꯗꯝꯁꯤꯒꯤ ꯈꯟꯗ꯭ꯔꯦ ꯑꯃꯗꯤ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯗ꯭ꯔꯦ ꯃꯈꯣꯏꯅ ꯈꯟꯕꯗꯤ ꯑꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯃꯗꯨꯒꯤ ꯋꯥꯡꯃꯗꯅꯤ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁꯁꯤꯡ ꯑꯁꯤ ꯂꯥꯛꯑꯀꯥꯟꯗ ꯇꯨꯝꯃꯒ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ BJPꯒꯤ MLAꯁꯤꯡ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗ ꯂꯩꯔꯤꯕꯁꯤꯡ ꯇꯨꯝꯕ ꯍꯧꯗꯣꯛꯄ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁꯀ ꯃꯨꯛꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯔꯥꯡ ꯁꯥꯒꯠꯄ ꯂꯥꯛꯄ ꯅꯠꯇꯦ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥꯐꯝ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯀꯥꯟꯗ ꯏꯔꯩꯄꯥꯛ ꯍꯥꯟꯅ ꯀꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯑꯃꯗꯤ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯅ ꯉꯁꯤ BJP ꯂꯩꯉꯥꯛꯅ ꯅꯣꯡꯃꯒꯤ ꯂꯣꯟꯅ ꯍꯥꯠꯄꯗ ꯑꯩꯒꯤ ꯐꯨꯔꯨꯞ ꯖꯥꯇꯤ ꯃꯅꯤꯄꯨꯔꯤ ꯂꯩꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡ ꯅꯣꯡꯃꯒꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯂꯣꯟꯅ ꯍꯥꯠꯀꯗꯕ ꯁꯔꯨꯛꯄꯨꯗꯤ ꯐꯣꯡꯅ ꯍꯥꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯝꯅ ꯍꯥꯠꯄ ꯌꯥꯔꯕ ꯑꯗꯨꯒꯨꯝꯕ ꯌꯨꯠ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯅ ꯁꯤꯔꯒꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯅ ꯁꯤꯔꯒꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯅ ꯁꯤꯔꯒꯦ ꯑꯩꯈꯣꯏ ꯏꯁꯥ ꯌꯥꯅ ꯁꯤꯔꯒꯦ BJPꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ BJPꯅ ꯃꯤꯆꯝ ꯍꯥꯠꯄ ꯌꯥꯔꯣꯏ BJPꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ down down BJP down down BJP down down BJP 미점 받았지 마 미점 받았지 마
만두국이 미양 아이고 안되는 거 있다 하나 집어 온다 क्या कुछ समय खो गया वो तुम लोग लाइव चीफ मिनिस्टर मधी होम मिनिस्टर बीजेपी की मना पंगम